aduna pulak amat to in changsilaga kadai da hori no se changsilaga praja gi awa base khamtheng no wari base kitang oi su solve to mina se na mayam ngarang Honorable Union Minister of Social Justice and Empowerment Sri Ramdas Athawale unajaraga khoi manipur se aduki matik wari bani chahi ani henjalak labani manipur da hujik tangdu leita da na lari phibam se sida state ki economically phibam yam chadrabani lairiba poverty rate lairiba sing awa ana mayam tari base each and every field sector mayam da yamna wanari bangaktani sida lairiba government gi scheme sing si mapung phana phangandragadi mayam gi government gi shell haibasi public praja da pithagadaba shell ni praja mayam gi ni praja mayam dagi income ni source ni ado government gi laiba different schemes sing si aikoi manipur da hena mapung phana pibam thoi maram di hoji manipur se akoi manipur se aduki mati wari bani aduna sector khudimak ta yamna hena yengjenma mathau tai adubu yam nuai ta madi karino haiba matam da mamang da gi dum kanaduna laklaba PMJ scheme di health ki sector da achauba mating mo oiri bani sina haidi anaba sing sigi haitare aduna laire praja sing awana taraba haibidi masagi economically habanataba sing se sigi scheme sina government da oiro private hospital da oiro achauba mating am oiri bani aduna PMJ gi scheme private hospital da impanel to hospital adugi matik lei manipur da adubu PMJ gi scheme sigi kana ba scheme sidi lowraga reimbursement tawdrabanina private hospital sing sisu lakliba August ki tang 3 tagi sigi scheme si suspend tawduna masagi patient dagi oina chargeable rate ta oina tawragani haragadi awana tariba economically backward oriba problem laiba family myam anaba sina health na maruni aduna sigi poche kimati awaba se nangdori bani haitare aduna sigi sida hujik sarkar na central government na kaidobagi thadok tan lairibano sigi payment myam se central government na kaidobagi health ministry na kaidobai thadok tan lairibano private hospital gi miyoi kharaga su in charge kharaga su wari sanna jai ado makoina yamna mamang da main khatuna laklabani adubu makoi gi site gi honorable governor da memorandum pisangi ba lagi haibagi pasu tajare aduna hausipo reimbursement tawraktri banina moida pubanga moidaba burden ama leire haiba pau tarakpadagi moi 16 August tagi di moi sigi scheme si central government gi scheme si suspend tawragani chargeable rate ta oina mayam layeng ba yaragani hara abnina awana tariba lariba praja sing sidi aduki mati mi paina ba poknare hojikti aduna hojik akoina ngana adi pau tabadagi akoina private hospital ga wari sanajaba patient kharaga su wari sanajaba si pau tare harakanda I guess akoi site tagi honorable Union Minister of Social Justice and Empowerment Sri Ramdas Athawale masama unaraga party gi national presidency oriba masa unaduna aikoi Ministry of Health and Family Welfare da amta haibiu yam thu namta sigi reimbursement se tawna ba aduga magi pending labor bill myam se pithoga sanction tawthopiraga scheme se mamingdangi oina scheme phajaba lehenbiganu sigi poche sanction tawhanbiu radio da cheng hawai yen gre haibduna di yaba natte masa gi phongam thopa scheme sing se mapong phana phangan biu kai dobai phangdribano haibagi potama khoi gi national president da amtang intervene tawbiu Ministry of Health and Family Welfare da haimatam da mahak su tabada yam nungaite mahak na ekai gi no sidi phongam thopa praja miyam gi oiba all India gi oiba scheme ni si kai dobagi no hoji manipur da reimbursement tawdriba se dobagi lushmai lari no tabada yam nungaite haiduna masamak na Ministry ga su pau phongna duna Health and Family Welfare gi Ministry ga su pau phongna duna masana su Mr. Pratap Rao MOS of Health and Family Welfare da su wari sanaraga mahak na su letter ma iduna ayhak na chatlaga Pratap Rao unazare Pratap Rao unama matamda koi pending lady base angtang yam thuna clear to biu haibagi pothame aduga Sri Ramdas Athawale na su haire haibagi pot ama thambirei aduna akoina pamjabadi sumaina macha awana tariba lariba mayam se health ki da oiro education sector ki da oiro lariba mayam se lariba politics tawriba politicians singsina representative singsina politics yauriba political leaders singsina huji manipur se khamthing na warabani wariba lariba sida karam sector da changjal laganda akoina kitang oisu akoin taksallaga awana tariba mayam se 100 mateng pangma ngamdraga su 100 30 40 50 do isu changjala mateng pangausigo changjallaga koi angamba phudo oraga mayam kitang oina burden lariba mayam se loktholaga aikoi gi manipur da awana tariba praja mayam si kitang oisu mateng oina ba taksan si ko haibagi pota changsen si I request tawjari every political party gi leaders sing sisu hasida ngatangi aikoi gi electoral politics tawraga vote ki yengnaraga election naksal e kumaina koi amana ama hundoino kumaina ama sida na doino haibagi tawbai mahuta politics ki different
picture ama akoi Manipur dagi phawdokna bahot nasi aduna aina koina request tawjari all representatives including the political leaders masa masa gi leiba power do sisinaraga se sothari ba mayam se amutang hojik president rules su ori bani aduna yari gai amutang pressure pimina si haina su haijari sida hairoga yaro oidrane oi su oroi da budu khairo ke dogdoi na leithoki ba taraga di kanana no haidoi se Prajana chatlaga Delhi da hayan se haibra Prajana chatlaga office changaga masa na lawan se haibra masa na masa gi right to talan se haibra adu di political leaders ma'am leirubai ki kai kanagani masa representative leiraga kai kanagani mai id kaim oidri id power leiti id MLA khaktani na MLA sing na kai hai id minister su ai hauda na ai kai tau ngam doino PR leiri bani na ai kai tau ngam doino adagi di opposition na id opposition ni id kai tau ngam doino hairaga masa gi laithok na bagi pot se adagi vote mai pak tabana traga lep triba representative political leaders sing ai di kaimta oidrina aina kai dong ngam doino kaina hairaga laithok laisin gi pot se tawida bida political leaders sing su angam tawbiro opposition sing su kadai da shwari ge do yengaga angam changsil lasi isai ngam jaba line do da representative MLA sing su husi MLA ori bani aduna isagi power kitang utilize tawbiraga kadai da hori bano jo changsil minarasi aduna pulak ama to in changsil laga kadai da hori bano se changsil laga praja gi awa ba se kham theng na wari ba se kitang oi su solve to minase na mayam da haijari thank you so much